ꯂꯩꯔꯦꯜ ꯍꯥꯏꯅ ꯑꯕꯦꯅ ꯀꯧꯔꯛꯄꯗꯨꯗꯤ ꯂꯩꯔꯦꯜꯁꯨ "ꯑꯥꯎ ꯑꯕꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤ ꯀꯥꯏꯗꯩꯅꯣ? ꯂꯩꯔꯦꯜ, ꯍꯜꯂꯣ, ꯅꯪ ꯂꯩꯔꯦꯜꯅꯤꯀꯣ? ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯅꯪ ꯐꯔꯕꯣ ꯂꯩꯔꯦꯜ? ꯅꯪ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯕꯣ?" ꯑꯩ ꯏꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯑꯩ ꯐꯔꯦ. ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯌꯦ ꯍꯧꯖꯤꯛ. ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯉꯁꯥꯏ ꯏꯆꯦꯗꯣ ꯃꯣꯜꯗ ꯊꯦꯡꯅꯩꯌꯦ, ꯑꯗꯒꯤ ꯂꯧꯍꯧꯕꯅꯦ. ꯀꯩꯅꯣ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯅꯪ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯩꯗꯧꯔꯤꯅꯣ ꯂꯩꯔꯦꯜ? ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯊꯕꯛꯇꯣ ꯀꯣꯜꯀꯇꯥꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯇꯥꯔꯦ. ꯁꯤꯗ ꯂꯩꯔꯛꯏꯁꯦ ꯆꯍꯤ ꯑꯃꯃꯨꯛ ꯁꯨꯔꯛꯇꯣꯔꯤ. ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯂꯩꯔꯦꯜ? ꯀꯩꯁꯨꯗꯤ ꯇꯧꯗ꯭ꯔꯦ. ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯏꯃꯥꯒ ꯏꯅꯝꯕꯦꯝꯒ ꯑꯉꯥꯡꯒ ꯂꯥꯛꯑꯅꯤ. ꯌꯨꯝꯗ ꯊꯣꯛꯄꯒꯤ ꯁꯨꯝ ꯁꯣꯄꯤꯡ ꯆꯠꯂꯨꯕꯗ ꯅꯣꯏ ꯆꯦꯗꯣ ꯊꯦꯡꯅꯕꯅꯤ. ꯇꯥꯃꯣꯆꯧꯗꯤ ꯊꯥ 1-2 ꯂꯩꯍꯧꯈꯤꯅꯤ. ꯇꯥꯃꯣꯆꯧꯁꯨ ꯊꯕꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ. ꯑꯁꯦꯡꯕꯩꯔꯣ ꯂꯩꯔꯦꯜ? ꯑꯩꯅ ꯋꯥꯡꯈꯩꯔꯣꯝꯗ ꯆꯠꯄꯗ ꯅꯣꯏꯒꯤ ꯌꯨꯝꯗꯣ ꯑꯗꯨꯝ ꯌꯦꯡꯉꯤꯅꯤ. ꯂꯩꯔꯦꯜ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ "ꯑꯕꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯀꯝꯗꯧꯍꯧꯔꯦ?" ꯑꯗꯨꯝ ꯂꯩꯍꯧꯔꯤꯌꯦ. ꯅꯥꯄꯤꯕꯨꯗꯤ ꯈꯔ ꯁꯣꯡꯍꯧꯔꯤ." ꯂꯩꯔꯦꯜ ꯅꯨꯡꯉꯥꯏꯇꯅ "ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯔꯛꯏꯁꯦ. ꯑꯁꯦꯡꯕꯒꯤ ꯅꯪ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯑꯗꯣꯏꯔꯣ?" "ꯍꯣꯏꯃꯤ ꯑꯕꯦ, ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ, ꯎꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ." "ꯍꯣꯏ, ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯔꯛꯏꯅꯣ? ꯑꯩ ꯋꯥꯔꯤꯁꯤꯡꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ." "ꯂꯩꯔꯦꯜ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ. ꯅꯪꯒꯤ ꯅꯋꯥ ꯅꯄꯥꯎꯗꯣ ꯑꯃꯠꯇ ꯇꯥꯈꯤꯗꯕꯗꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ? ꯑꯗꯣ ꯅꯪ ꯍꯨꯟꯕꯒꯤ ꯄꯥꯎ ꯇꯥꯔꯕꯣ?" ꯂꯩꯔꯦꯜ ꯍꯨꯟꯕ ꯄꯜꯂꯛꯄꯗꯨꯗ ꯆꯨꯝꯂꯦꯟꯕꯨꯁꯨ ꯅꯤꯡꯁꯤꯡꯉꯤ. ꯃꯥ ꯆꯨꯝꯂꯦꯟꯕꯨꯗꯤ ꯅꯣꯡꯃꯇꯁꯨ ꯀꯥꯎꯈꯤꯕ ꯂꯩꯇꯦ. "ꯇꯥꯗꯤꯌꯦ. ꯍꯨꯟꯕꯒꯤ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ? ꯑꯩꯒꯤ ꯑꯅꯥꯕꯒꯤꯗꯤ ꯑꯩꯅ ꯊꯣꯛꯂꯛꯑꯒ ꯂꯤꯔꯒꯦ." "ꯃꯥꯗꯣ UPSC ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ. ꯍꯧꯖꯤꯛ ꯃꯥ IPS ꯑꯣꯏꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯔꯤ. ꯃꯥꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯗꯣ ꯈꯨꯐꯖꯃ." ꯂꯩꯔꯦꯜ ꯍꯨꯟꯕ IPS ꯑꯣꯏꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯏ. ꯃꯥꯅ ꯃꯇꯝ ꯑꯃꯗ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯌꯨꯀꯣ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. "ꯑꯕꯦ, ꯍꯨꯟꯕꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯗꯣ ꯄꯛꯆꯔꯝꯅꯤ. ꯌꯦꯡꯅꯤꯡꯉꯤ ꯌꯥꯝꯅ." "ꯗꯗꯥꯒꯤꯗꯤ ꯀꯩ ꯄꯥꯎ ꯇꯥꯒꯦ? ꯃꯥ ꯂꯨꯍꯣꯡꯂꯝꯃꯅꯤ. ꯑꯉꯥꯡ ꯂꯩꯈ꯭ꯔꯕꯣ ꯈꯪꯕ꯭ꯔꯣ?" "ꯗꯥ ꯆꯨꯝꯂꯦꯟꯕꯨ ꯂꯨꯍꯣꯡꯕꯃꯛꯇꯤ ꯇꯥꯗꯦꯗ. ꯑꯩꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯛꯑꯝꯃꯤ, ꯀꯨꯏꯅ ꯂꯩꯔꯝꯃꯤ. ꯁꯤꯗ ꯊꯣꯛꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ." "ꯍꯣꯏ, ꯏꯆꯦꯅ ꯇꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕꯅꯤꯅ ꯊꯦꯡꯅꯍꯧꯗ꯭ꯔꯦ. ꯑꯩꯁꯨ ꯆꯪꯈꯤꯕꯒ ꯗꯦꯜꯂꯤꯗ ꯆꯍꯤꯃꯨꯛꯀꯤ ꯃꯌꯥꯗꯤ ꯂꯩ. ꯗꯦꯜꯂꯤꯗꯒꯤ ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯍꯜꯂꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯛꯄꯅꯤ." "ꯍꯣꯏ, ꯗꯥ ꯆꯨꯝꯂꯦꯟꯗꯣ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯪꯉꯨꯏ. ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯔꯝꯗꯦ. ꯏꯍꯣꯡ ꯍꯣꯡꯂꯝꯃꯤ. ꯅꯤꯡꯉꯝꯗꯕ, ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯒꯤ ꯃꯃꯤꯗꯤ ꯃꯥꯏꯊꯣꯡꯗ ꯇꯥꯍꯧꯏ꯫ ꯑꯩꯁꯨ ꯀꯨꯏꯅ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯛꯇ꯭ꯔꯦ. ꯑꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ." "ꯆꯦ ꯁꯨꯁꯃꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯗ." "ꯑꯗꯨ ꯂꯩꯔꯦꯜ, ꯂꯨꯕꯨ ꯂꯨꯍꯣꯡꯉꯝꯃꯁꯨ ꯂꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ. ꯅꯪ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯇꯥꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ." "ꯍꯣꯏ, ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ. ꯑꯗꯨꯕꯨ ꯕꯦ, ꯀꯥꯎꯕꯗꯤ ꯉꯝꯗꯦ." "ꯍꯣꯏ, ꯀꯥꯎꯕꯕꯨꯗꯤ ꯀꯃꯥꯏ ꯉꯝꯃꯨꯅꯦ? ꯑꯗꯣ ꯑꯩ ꯅꯪꯒ ꯎꯅꯔꯒ ꯁꯥꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ." "ꯍꯣꯏ, ꯑꯩ ꯊꯣꯛꯂꯛꯂꯒ ꯁꯥꯟꯅꯔꯁꯤ." "ꯑꯗꯣ ꯁꯤ ꯀꯅꯥꯏ ꯅꯝꯕꯔꯅꯣ? ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ?" "ꯑꯩꯒꯤꯅꯤ, ꯆꯠꯀꯅꯤ." "ꯐꯔꯦ, ꯑꯩ ꯁꯦꯞ ꯇꯧꯁꯤꯜꯂꯒꯦ. ꯐꯣꯟ ꯑꯣꯐ ꯇꯧꯈꯤꯅꯨꯀꯣ." "ꯍꯌꯦꯡ ꯂꯥꯛꯑꯒꯦ. ꯄꯨꯡ ꯀꯌꯥꯗꯅꯣ? ꯏꯅꯥꯎꯄꯥꯒ ꯇꯧꯔꯒ ꯅꯪ ꯂꯧꯕ ꯂꯥꯛꯑꯒꯦ. ꯍꯌꯦꯡ ꯁꯟꯗꯦꯁꯨ ꯑꯣꯏꯕꯅꯤꯅ." ꯂꯩꯔꯦꯜ ꯅꯣꯛꯊꯣꯔꯛꯂꯒ "ꯑꯣꯐ ꯇꯧꯔꯣꯏꯌꯦ. ꯑꯗꯣ ꯍꯌꯦꯡ ꯅꯪ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯀꯦ ꯍꯥꯏꯔꯣ? ꯄꯨꯡꯕꯨꯗꯤ 3 ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯧꯔꯛꯀꯅꯤ." "ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ. ꯑꯩ ꯐꯤ ꯅꯨꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." "ꯑꯣꯀꯦ, ꯍꯌꯦꯡ ꯐꯥꯎꯅꯔꯁꯦ. ꯊꯝꯃꯨꯔꯣ ꯑꯗꯨꯗꯤ." "ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ." ꯂꯩꯔꯦꯜ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯕꯦ ꯋꯥꯈꯜꯗ "ꯂꯩꯔꯦꯜꯒꯤ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯕ? ꯃꯥ ꯐꯔꯕ?
ꯍꯔꯥꯎꯕꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ꯫ ꯂꯩꯔꯦꯜ ꯂꯥꯛꯑꯗꯕ? ꯏꯃꯥ, ꯑꯁ ꯑꯩꯕꯨ ꯍꯨꯟꯕꯗꯨꯕꯨ ꯍꯥꯏꯕꯤꯁꯤꯔꯥ? ꯍꯥꯏꯔꯔꯣꯏꯗ, ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯔꯒꯦ꯫ ꯂꯩꯔꯦꯜ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯥꯁꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯀꯥ ꯃꯅꯨꯡꯗ ꯃꯕꯨꯡ, ꯃꯅꯝꯕꯦꯝ, ꯑꯉꯥꯡ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ, "ꯇꯣꯟ, ꯅꯪꯒꯤ ꯅꯄꯤ ꯅꯔꯣꯜꯗꯤ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ?" "ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯤ, ꯂꯣꯏꯁꯤꯟꯕꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯏꯃꯥ, ꯂꯣꯏꯁꯤꯜꯂꯨꯔꯒꯦ." ꯂꯣꯏꯁꯤꯜꯂꯨꯔꯣ, ꯄꯨꯕ ꯌꯥꯕꯈꯩꯗꯤ ꯄꯨꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝꯁꯤꯗꯤ ꯀꯨꯏꯔꯛꯂꯕꯅꯤꯅ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯄꯣꯠꯁꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ꯫ ꯍꯌꯦꯡ ꯅꯕꯨꯡ ꯃꯊꯟꯇꯅꯦ ꯀꯣꯛ ꯉꯥꯎꯅꯤ꯫ ꯍꯣꯏꯗꯦ ꯏꯗꯣꯝꯆꯥ, ꯄꯨꯕ ꯌꯥꯕꯈꯩ ꯄꯨꯔꯒ ꯄꯤꯊꯣꯛꯄ ꯌꯥꯕꯈꯩꯅ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯁꯤ꯫ ꯂꯣꯏꯁꯤꯜꯂꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯆꯨꯝꯂꯦꯟꯁꯨ ꯃꯣꯏꯔꯥꯡꯗꯒꯤ ꯄꯨꯡ 3 ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯍꯥꯏꯒꯠꯂꯛꯏ꯫ ꯁꯨꯝꯊꯔꯛꯄꯅ ꯅꯝꯕꯣꯜ ꯍꯦꯟꯗꯣꯔꯛꯏ꯫ ꯃꯩꯇ꯭ꯔꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯩꯔꯦꯜ ꯍꯣꯏꯁꯨ ꯏꯝꯐꯥꯜ ꯌꯧꯔꯛꯏ꯫ ꯑꯕꯦꯒ ꯃꯅꯥꯎꯅꯨꯄꯥꯒꯅ ꯂꯩꯔꯦꯜ ꯍꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯦꯜꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯕꯦ ꯂꯩꯔꯦꯜ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯔꯦꯜꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯕꯦꯅ ꯂꯩꯔꯦꯜꯒꯤ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯃꯤꯠ ꯃꯄꯤꯔꯥꯁꯨ ꯊꯥꯡꯉꯤ꯫ ꯂꯩꯔꯦꯜꯁꯨ ꯆꯞ ꯃꯥꯟꯅꯩ, ꯀꯞꯅꯤꯡꯕ ꯈꯪꯖꯤꯜꯂꯒ ꯃꯆꯤꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯂꯩꯔꯦꯜꯗꯨ ꯌꯥꯝ ꯆꯝꯅ ꯄꯤꯁ ꯃꯆꯨꯒꯤ ꯀꯨꯔꯇꯤ ꯑꯃ ꯁꯦꯠꯂꯤ꯫ ꯍ꯭ꯋꯥꯏꯠ ꯃꯆꯨꯒꯤ ꯄꯦꯟꯁ ꯑꯃꯒ ꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯈꯤꯕ ꯃꯁꯝꯗꯨ ꯇꯦꯟꯇꯛꯅ ꯂꯦꯡꯖꯨꯝꯒꯤ ꯑꯗꯨꯋꯥꯏꯗ ꯀꯛꯊꯠꯂꯝꯃꯤ꯫ "ꯑꯌꯥ, ꯂꯩꯔꯦꯜ, ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ꯫ ꯅꯁꯝ ꯑꯁꯥꯡꯕꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ?" "ꯁꯝꯗꯣ ꯅꯥꯔꯤꯉꯩꯗ ꯁꯦꯟꯅꯕ ꯉꯝꯗꯗꯅ ꯀꯛꯈ꯭ꯔꯦ꯫ ꯑꯗꯣ ꯁꯤꯅ ꯍꯦꯟꯅ ꯄꯣꯁ ꯗꯃꯥꯗ ꯇꯥꯔꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯃꯃꯥꯒ ꯃꯅꯝꯕꯦꯝꯒꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯏꯃꯥ, ꯏꯅꯝꯕꯦꯝ, ꯋꯥꯔꯝꯃꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯆꯠꯁꯤ." ꯑꯁꯨꯝꯅ ꯂꯩꯔꯦꯜ ꯍꯣꯏꯁꯨ ꯄꯨꯟꯅ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯏ꯫ ꯆꯨꯝꯂꯦꯟꯁꯨ ꯑꯦꯌꯔꯄꯣꯔꯠ ꯃꯃꯥꯡ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯈꯤꯇꯪ ꯍꯥꯏꯒꯠꯄꯒ ꯂꯩꯔꯦꯜ ꯍꯣꯏꯁꯨ ꯒꯦꯠꯇꯒꯤ ꯊꯧꯗꯣꯔꯛꯏ꯫ ꯎꯗꯤ ꯎꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅꯁꯨ ꯌꯦꯡꯅꯔꯛꯇꯦ꯫ ꯂꯩꯔꯦꯜꯁꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯐꯝꯂꯤꯅꯤ꯫ ꯃꯥꯅ ꯈꯤꯇꯪ ꯑꯣꯟꯊꯣꯔꯛꯂꯕꯗꯤ ꯆꯨꯝꯂꯦꯟꯕꯨ ꯑꯗꯨꯝ ꯎꯒꯅꯤ꯫ ꯆꯨꯝꯂꯦꯟꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯗꯤ ꯇꯥꯔꯤꯕꯅꯤ ꯂꯩꯔꯦꯜ ꯍꯣꯏꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤꯗꯨ꯫ ꯆꯨꯝꯂꯦꯟꯁꯨ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯃꯁꯥꯗ ꯏꯍꯨꯜ ꯑꯃꯅ ꯃꯅꯤꯡ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯂꯩꯔꯦꯜ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯕ ꯐꯣꯟꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕꯅ ꯃꯈꯥꯗ ꯁꯠ ꯄꯥꯛꯊꯗꯨꯅ ꯃꯥꯅ ꯈꯨꯜꯂꯨꯏ꯫ ꯃꯃꯥꯡ ꯁꯤꯠꯇꯁꯨ ꯂꯩꯔꯦꯜꯒꯤ ꯃꯃꯥ ꯐꯝꯈꯤꯕꯅꯤꯅ ꯆꯨꯝꯂꯦꯟ ꯍꯦꯟꯅ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯝ ꯊꯩꯅ ꯊꯧꯗꯨꯅ ꯍꯜꯂꯛꯄꯗ ꯃꯌꯨꯝ ꯌꯧꯅꯈ꯭ꯔꯤ꯫ ꯂꯩꯔꯦꯜꯅ ꯍꯦꯛ ꯃꯌꯨꯝ ꯌꯧꯕꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯑꯕꯦꯅ, "ꯏꯃꯥ, ꯀꯗꯥꯏ? ꯁꯣꯗꯣ ꯑꯩ ꯍꯥꯡꯗꯣꯔꯛꯑꯒꯦ." ꯂꯥꯏꯕꯤꯅ ꯌꯨꯝꯒꯤ ꯁꯣꯗꯨ ꯕꯦꯒꯇꯒꯤ ꯂꯧꯊꯣꯔꯛꯂꯒ ꯄꯤ꯫ ꯑꯕꯦꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡ ꯆꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯃꯩꯈꯩ ꯀꯁꯦꯠꯒ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯑꯣꯛꯍꯜꯂꯒ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯑꯕꯦꯅ ꯃꯪꯒꯣꯜꯗ ꯂꯩꯍꯧꯔꯒ ꯍꯨꯟꯕꯗ ꯀꯣꯜ ꯇꯧꯏ꯫ ꯍꯨꯟꯕꯁꯨ, "ꯍꯜꯂꯣ, ꯑꯕꯦ." "ꯍꯨꯟꯕ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯗ꯭ꯌꯨꯇꯤ ꯇꯥꯏꯔꯣ? ꯀꯥꯏꯗꯅꯣ?" "ꯃꯥꯅꯦ, ꯑꯩ ꯗ꯭ꯌꯨꯇꯤꯗꯅꯦ." "ꯂꯣꯏꯗ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ?" "ꯂꯣꯏꯔꯕꯅꯤ, ꯀꯦꯁ ꯑꯃꯒꯤ ꯁꯨꯝ ꯂꯩꯔꯝꯕꯅꯤ." "ꯅꯪ ꯀꯦꯁꯀ ꯂꯥꯏꯔꯤ? ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ꯫ ꯌꯥꯝ ꯊꯥꯖꯗꯕ ꯑꯉꯛꯄ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯇꯧꯗꯣꯏꯅꯤ꯫ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨꯒ ꯁꯨꯝ ꯂꯩꯔꯝꯃꯣ꯫ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯎꯔꯒ ꯌꯥꯝ ꯄꯦꯟꯖꯒꯗꯕ ꯃꯤ ꯂꯩ꯫ ꯂꯩꯔꯝꯃꯣꯀꯣ, ꯑꯩ ꯂꯥꯛꯑꯒꯦ." ꯍꯨꯟꯕ ꯏꯉꯛꯉꯛꯅ, "ꯀꯩꯅꯣ? ꯀꯩ ꯁꯔꯄ꯭ꯔꯥꯏꯖꯅꯣ?" "ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯗꯤ ꯁꯔꯄ꯭ꯔꯥꯏꯖ." "ꯏꯁ, ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯂꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯀꯥꯏꯗ ꯊꯦꯡꯅꯁꯦ ꯍꯥꯏꯅꯣ? ꯍꯥꯏꯔꯣ." "ꯅꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯀꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯀꯦꯐꯤꯗꯨꯗ." "ꯑꯣꯀꯦ, ꯑꯗꯨꯗꯤ ꯅꯣꯏ ꯂꯥꯛꯄꯒ ꯍꯥꯏꯔꯛꯑꯣꯀꯣ." "ꯍꯣꯏ, ꯀꯨꯏꯔꯣꯏꯌꯦ, ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ꯫ ꯊꯝꯃꯒꯦ." "ꯍꯣꯏ, ꯊꯝꯃꯣ." ꯍꯨꯟꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯥ ꯂꯩꯔꯦꯜꯕꯨꯗꯤ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯦ꯫ ꯑꯕꯦ ꯃꯅꯨꯡꯗ ꯑꯃꯨꯛ ꯁꯠ ꯆꯪꯂꯒ, "ꯂꯩꯔꯦꯜ." ꯂꯩꯔꯦꯜꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯒꯨꯝ ꯐꯠ ꯌꯦꯡꯂꯛꯏ꯫ "ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯆꯠꯂꯨꯁꯦ꯫ ꯕꯨꯡꯉꯣ, ꯂꯥꯛꯑꯣ." ꯂꯩꯔꯦꯜꯅ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ꯫ ꯑꯕꯦꯅ ꯂꯩꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯂꯩꯔꯦꯜ ꯏꯉꯛꯉꯛꯅ ꯑꯕꯦꯗ ꯌꯦꯡꯈꯠꯂꯒ, ꯀꯥꯏꯗꯅꯣ?" "ꯂꯥꯛꯑꯣ, ꯏꯃꯥ, ꯏꯅꯝꯕꯦꯝ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ꯫
ꯌꯨꯝꯒꯁꯦ ꯑꯩꯈꯣꯏ ꯍꯜꯂꯛꯑꯒ ꯄꯨꯂꯞ ꯁꯦꯡꯗꯣꯛꯃꯤꯟꯅꯁꯤ꯫ ꯃꯃꯥꯁꯨ ꯏꯉꯛ-ꯉꯛꯅ "ꯍꯣꯏ ꯑꯗꯣ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ"꯫ "ꯍꯣꯏ ꯏꯃꯥ, ꯀꯨꯏꯔꯣꯏꯌꯦ"꯫ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯑꯕꯦꯒꯤ ꯃꯅꯥꯎꯅꯨꯄꯥꯅ "ꯆꯦ, ꯀꯗꯣꯝꯗꯅꯣ?" "ꯕꯨꯡꯉꯣ, ꯂꯝꯐꯦꯜꯂꯣꯝꯗ ꯆꯠꯂꯣ, ꯑꯩꯈꯣꯏ ꯊꯤꯜꯂꯝꯃꯨ, ꯑꯗꯨꯒ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯩ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯅ ꯑꯃꯨꯛꯀꯁꯨ ꯂꯧꯕ ꯂꯥꯛꯑꯣ"꯫ ꯂꯩꯔꯦꯜ ꯂꯝꯐꯦꯜ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯛ-ꯉꯛꯅ "ꯑꯁ, ꯀꯣꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯃꯤ ꯅꯪꯕꯣ, ꯑꯕꯦ, ꯋꯥꯔꯀꯥꯟꯁꯤꯗ"꯫ "ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪ ꯍꯧꯖꯤꯛ ꯋꯥꯕꯒ ꯐꯗꯣꯏꯅꯤ"꯫ ꯑꯕꯦ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯒꯨꯝ ꯁꯠ-ꯁꯠ ꯏꯔꯤ꯫ ꯃꯣꯏꯁꯨ ꯌꯧꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ "ꯕꯨꯡꯉꯣ, ꯈꯥꯝꯃꯣ, ꯂꯩꯔꯦꯜ, ꯂꯥꯛꯑꯣ"꯫ "ꯑꯗꯨꯗꯤ ꯆꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ"꯫ "ꯆꯠꯂꯣ". ꯁꯣꯝꯗ ꯃꯦꯁꯦꯖ ꯐꯪꯂꯕ ꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯑꯃꯨꯛ ꯑꯕꯦꯅ ꯍꯥꯏꯕ ꯀꯦꯐꯦꯗꯨꯗ ꯂꯥꯛꯏ꯫ ꯂꯩꯔꯦꯜꯒ ꯑꯕꯦꯒꯁꯨ ꯀꯦꯐꯦꯗꯨꯗ ꯐꯝꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯆꯪꯂꯛꯄꯒꯤꯗꯨꯗ ꯐꯝꯃꯤ꯫ ꯑꯕꯦꯅ ꯃꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯩꯔꯦꯜꯅ ꯑꯕꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯕꯅꯤ꯫ ꯍꯨꯟꯕꯁꯨ ꯌꯧꯔꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯑꯕꯦꯅ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯃꯛꯄꯅꯤꯅ ꯑꯕꯦ ꯍꯥꯟꯅ ꯎꯔꯦ꯫ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯕꯦꯗ ꯑꯗꯨꯝ ꯆꯨꯝꯅ ꯌꯦꯡꯗꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯤ ꯚꯥꯞ ꯑꯣꯏꯗ꯫ ꯑꯕꯦꯁꯨ ꯅꯣꯛꯂꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ꯫ ꯍꯨꯟꯕꯁꯨ ꯑꯕꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯛꯏ꯫ ꯃꯤ ꯑꯃ ꯆꯪꯂꯛꯂꯒ ꯂꯦꯞꯂꯛꯄꯗꯨꯗ ꯂꯩꯔꯦꯜ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯩꯔꯦꯜ ꯌꯦꯡꯂꯛꯄꯗꯨꯗ ꯍꯨꯟꯕꯅꯁꯨ ꯌꯦꯡꯂꯛꯏ꯫ ꯍꯨꯟꯕꯒ ꯃꯤꯠ ꯊꯣꯛ ꯆꯥꯅꯩ꯫ ꯑꯅꯤꯃꯛ ꯉꯛꯅ ꯌꯦꯡꯅꯩ꯫ ꯍꯨꯟꯕꯗꯤ ꯂꯩꯔꯦꯜ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯩꯔꯦꯜꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯃꯤꯠ ꯄꯤꯔꯥꯡ ꯊꯥꯡꯅ ꯍꯨꯟꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯕ ꯃꯇꯨꯡ ꯍꯨꯟꯕꯅ "ꯂꯩꯔꯦꯜ"꯫ ꯂꯩꯔꯦꯜꯁꯨ ꯃꯃꯤꯠ ꯃꯄꯤꯔ ꯊꯥꯡꯗꯨꯅ ꯀꯞꯅꯣꯛ ꯇꯧꯗꯨꯅ "ꯍꯨꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯂꯩꯔꯦꯜꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯦꯜꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯃꯁꯥꯗꯨ ꯂꯩꯔꯒ ꯍꯨꯟꯕꯁꯨ ꯀꯞꯄꯣꯏ ꯅꯣꯛꯄꯣꯏ "ꯂꯩꯔꯦꯜ, ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯅꯪ ꯐꯔꯕꯣ?" "ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯍꯨꯟꯕ"꯫ ꯍꯨꯟꯕ ꯍꯔꯥꯎꯅ "ꯑꯗꯨꯒ ꯅꯪ ꯅꯍꯥꯟꯈꯩ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯄꯥꯎ ꯑꯃꯠꯇꯁꯨ ꯐꯥꯎꯔꯛꯄ ꯀꯩꯗꯧꯒꯦꯅ?" ꯑꯕꯦꯅ "ꯍꯥꯟꯅ ꯑꯝꯇ ꯐꯝꯈꯤꯁꯦ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯦ"꯫ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯐꯝꯊꯩ꯫ "ꯍꯨꯟꯕ, ꯑꯩ ꯅꯈꯣꯏꯁꯤꯡꯕꯨ ꯄꯥꯎꯗꯤ ꯐꯥꯎꯅꯅꯤꯡꯈꯤ, ꯑꯗꯣ ꯅꯝꯕꯔꯁꯨ ꯑꯝꯇ ꯂꯩꯈꯤꯗꯕꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯏꯃꯥꯒ ꯏꯅꯝꯕꯦꯝꯒꯤ ꯐꯣꯟꯁꯨ ꯄꯨꯂꯞ ꯗꯦꯜꯂꯤꯗ ꯕꯦꯛ ꯃꯥꯡꯕꯗ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯒꯤ ꯑꯩꯁꯨ ꯏꯁꯥ ꯌꯥꯝ ꯁꯣꯟꯅ ꯂꯩꯔꯨꯔꯦ꯫ ꯊꯥ 5-6ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯀꯟꯈꯠꯈꯤꯕꯅꯤ"꯫ "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯀꯟꯈꯠꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯂꯩꯔꯦꯜ꯫ ꯅꯪꯒꯤ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯗꯤ ꯀꯃꯥꯏꯅ ꯇꯧꯏ?" ꯑꯕꯦꯅ "ꯑꯩꯁꯨ ꯑꯗꯨ ꯈꯪꯅꯤꯡꯉꯤꯅꯤ, ꯀꯃꯥꯏ ꯇꯧꯒꯦ ꯂꯩꯔꯦꯜ?" "ꯑꯩꯈꯣꯏ ꯀꯣꯜꯀꯇꯥꯗ ꯆꯠꯇꯕꯤ ꯗꯦꯜꯂꯤꯗ ꯆꯠꯂꯦ꯫ ꯇꯥꯃꯣꯆꯧꯅ ꯀꯣꯜꯀꯇꯥꯗ ꯊꯕꯛ ꯃꯐꯝꯗꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯅ ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯄꯨꯔꯦ꯫ ꯑꯩꯅ ꯗꯦꯜꯂꯤꯗ ꯌꯧꯈꯤꯕꯒ ꯑꯩ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯒ꯭ꯌꯥꯟꯁꯨ ꯃꯥꯡꯗꯅ ꯒꯪꯒꯥꯔꯥꯝ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯝꯕꯨꯂꯦꯟꯁꯇ ꯑꯗꯨꯝ ꯄꯨꯕꯗꯒꯤ ꯑꯩ ICUꯗ ꯃꯇꯝ ꯀꯨꯏꯅ ꯂꯩ ꯍꯥꯏ꯫ ꯑꯗꯨꯒ ꯏꯃꯥꯒ ꯏꯅꯝꯕꯦꯝ ꯇꯥꯃꯣꯆꯧꯒꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯅꯥꯛꯇ ꯔꯦꯟ ꯑꯃ ꯂꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ICUꯗꯒꯤ ꯏꯁꯥ ꯈꯔ ꯀꯟꯈꯠꯂꯕ ꯃꯇꯨꯡ ꯑꯩꯕꯨ ꯗꯣꯛꯇꯔꯁꯤꯡꯅ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯌꯥꯔꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯗꯣꯅꯔ ꯊꯤꯔꯛꯄꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯏꯃꯥ ꯇꯥꯃꯣꯆꯧ ꯂꯣꯏꯅ ꯑꯩꯒꯤ ꯀꯤꯗꯅꯤ ꯄꯤꯅꯕ ꯇꯦꯁ ꯇꯧꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯑꯩꯒꯗꯤ ꯆꯥꯟꯅꯔꯒ ꯇꯥꯃꯣꯆꯧꯒꯤꯗꯤ ꯆꯥꯟꯅꯔꯝꯗꯦ꯫ ꯏꯃꯥꯗꯒꯤ ꯑꯃ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯑꯍꯜ ꯑꯃꯈꯛ ꯀꯀꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯁꯥꯁꯨ ꯍꯥꯔꯠ ꯅꯥꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯍꯥꯔꯠꯇꯣ ꯗꯣꯅꯔ ꯐꯪꯗꯕꯗꯒꯤ ꯃꯇꯝ ꯉꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯀꯀꯥꯗꯨꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯁꯛ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯇꯠꯇꯅ ꯍꯥꯏ꯫ ꯀꯀꯥꯗꯨꯅ ꯃꯥꯒꯤ ꯀꯤꯗꯅꯤꯗꯨꯕꯨ ꯑꯩꯒ ꯆꯥꯟꯅꯔꯕꯗꯤ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤꯗꯣ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯜꯂꯒ ꯃꯁꯥꯗꯨ ꯀꯟꯕꯅꯤ ꯈꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯀꯥꯗꯨꯒꯤ ꯀꯤꯗꯅꯤ ꯅꯥꯝꯃꯗꯣ
ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯤꯔꯛꯈꯤ꯫ ꯆꯥꯟꯁꯨ ꯆꯥꯟꯅꯔꯝꯈꯤ꯫ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯧ ꯌꯥꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯑꯃꯗꯤ ꯀꯀꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯒꯤ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯂꯦꯞꯂꯔꯕꯅꯤ꯫ ꯋꯥꯔꯤꯁꯤꯡꯁꯤ ꯂꯤꯔꯒ ꯂꯩꯔꯦꯜ ꯀꯞꯂꯛꯏ꯫ ꯎꯍꯟꯕ ꯑꯕꯦꯁꯨ ꯂꯣꯏꯅ ꯀꯞꯄꯤ꯫ ꯎꯍꯟꯕꯅ ꯑꯗꯨꯗꯤ ꯂꯩꯔꯦꯜ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯀꯥꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ? ꯀꯀꯥꯗꯣ ꯃꯥꯒꯤ ꯀꯤꯠꯅꯤꯅ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 9ꯅꯤꯃꯨꯛ ꯂꯩꯔꯒ ꯌꯨꯝꯗ ꯄꯨꯊꯈ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯕꯣꯔ ꯌꯥꯝꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯆꯥꯗꯣ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯏꯄꯥꯅ ꯀꯜꯂꯝꯂꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯗ ꯄꯨꯊꯈꯤꯕ ꯈꯔ ꯂꯩꯔꯒ ꯀꯀꯥꯗꯣ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯁꯣꯜꯂꯤꯕ ꯃꯇꯝ ꯑꯣꯏꯈꯤꯕꯅ ꯑꯩꯒꯤ ꯃꯄꯣꯛ ꯑꯃ ꯄꯤꯕꯤꯔꯝꯂꯤꯕ ꯀꯀꯥꯗꯨꯒꯤ ꯃꯣꯡꯐꯝꯗ ꯑꯩꯅ ꯂꯩ ꯃꯅꯥ ꯑꯃꯠꯇꯁꯨ ꯀꯠꯄ ꯐꯪꯈꯤꯗꯦ꯫ ꯂꯩꯔꯦꯜ ꯁꯨꯝ ꯍꯤꯒꯤ ꯀꯞꯂꯤ꯫ ꯃꯥꯅ ꯁꯨꯝ ꯀꯞꯂꯛꯄꯗꯨꯗꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯌꯦꯡꯂꯛꯏ꯫ ꯎꯍꯟꯕꯅ ꯏꯁꯤ ꯀꯞꯂꯅꯨ, ꯅꯪꯅ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯁꯦ ꯃꯁꯤ ꯎꯔꯒ ꯀꯀꯥꯗꯨꯅꯁꯨ ꯄꯦꯟꯖꯔꯝꯗꯣꯏꯅꯤ꯫ ꯑꯕꯦꯁꯨ ꯍꯥꯏꯐꯦꯠ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯑꯁ ꯌꯥꯔꯦ ꯕꯥ, ꯁꯨꯝ ꯀꯞꯅ ꯂꯩꯔꯁꯦ ꯍꯥꯏꯔꯣ? ꯑꯆꯥꯄꯣꯠꯀ ꯀꯩꯅꯣ ꯑꯣꯔꯗꯔ ꯈꯔ ꯇꯧꯔꯣꯆꯣ꯫ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯔꯤ꯫ ꯉꯁꯤꯒꯤ ꯆꯥꯛꯀ ꯑꯝꯇ ꯐꯖꯅ ꯆꯥꯈꯤꯗ꯭ꯔꯕꯅꯤ ꯑꯩꯁꯦ꯫ ꯂꯩꯔꯦꯜ ꯂꯥꯛꯑꯅꯤꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯗ ꯍꯧꯖꯤꯛꯇ ꯂꯥꯝꯃꯛꯏ꯫ ꯑꯗꯨ ꯍꯨꯟꯕ, ꯅꯪ ꯌꯨꯝꯗ ꯍꯜꯂꯗꯕ ꯅꯠꯇ꯭ꯔꯣ? ꯂꯩꯔꯦꯜ ꯏꯕꯥꯅꯤꯁꯨ ꯊꯤꯜꯂꯝꯃꯣꯀꯣ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯂꯩꯔꯦꯜ ꯍꯣꯏꯗ ꯂꯩꯗꯣꯏꯅꯤ꯫ ꯍꯣꯔꯦꯟ ꯊꯦꯡꯅ ꯏꯅꯥꯎꯅꯨꯄꯥ ꯀꯧꯒꯦ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯒ ꯃꯣꯏꯗ ꯄꯨꯂꯞ ꯆꯠꯊꯔꯨꯔꯁꯦ꯫ ꯍꯣꯔꯦꯟ ꯅꯠꯇꯦ, ꯍꯧꯖꯤꯛ ꯀꯩꯅꯣꯝꯇ ꯍꯥꯟꯅ ꯆꯥꯈꯤꯁꯦꯕ, ꯆꯥꯛ ꯂꯥꯝꯃꯤ꯫ ꯀꯩꯅꯣ ꯆꯥꯅꯤꯡꯕꯗꯣ ꯈꯜꯂꯣꯗꯅ꯫ ꯂꯩꯔꯦꯜꯁꯨ ꯍꯧꯖꯤꯛꯇꯗ ꯍꯨꯟꯕꯗ ꯌꯦꯡꯂꯒ ꯗ꯭ꯔꯦꯁꯇꯣ ꯌꯥꯝ ꯄꯛꯆꯩ꯫ ꯍꯨꯟꯕꯁꯨ ꯍꯔꯥꯎꯅ ꯑꯁꯦꯡꯕ꯭ꯔꯣ? ꯑꯁꯨꯝꯅ ꯉꯥ ꯂꯩꯗꯨꯅ ꯍꯜꯂꯛꯂꯒ ꯍꯨꯟꯕꯅ ꯂꯩꯔꯦꯜꯒ ꯑꯕꯦꯒ ꯊꯥꯗꯔꯝꯂꯒ ꯃꯥ ꯃꯌꯨꯝꯗ ꯐꯤ ꯍꯣꯡꯂꯒ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯥꯟꯇꯅꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯌꯨꯝꯗꯨꯁꯨ ꯅꯍꯥꯟꯈꯩ ꯃꯤ ꯂꯩꯅꯔꯨꯗꯕꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯕꯦꯒ ꯂꯩꯔꯦꯜꯒꯅ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯝꯕꯦꯝ ꯍꯣꯏꯔꯣꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯔꯤ꯫ ꯍꯨꯟꯕꯁꯨ ꯂꯥꯛꯂꯤ꯫ ꯑꯕꯦꯅ ꯏꯁ, ꯅꯪꯅ ꯅꯁꯥꯒ ꯅꯥꯟꯅ ꯂꯥꯛꯏꯗꯣ ꯌꯥꯔꯣꯏ, ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕ ꯈꯔ ꯌꯥꯎꯔꯛꯑꯣ꯫ ꯅꯪꯁꯦ DSP ꯑꯣꯏꯒꯦꯔꯥ ASP ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯊꯥꯏꯅꯒꯤ ꯍꯨꯟꯕꯗꯨꯅꯤ꯫ ꯁ꯭ꯋꯥꯏꯗ ꯑꯆꯧ ꯑꯁꯥꯡꯒ ꯁꯥꯔꯛꯀꯅꯨ꯫ ꯑꯩꯕꯨ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯌꯥꯎꯔꯛꯀꯦ꯫ ꯃꯦꯗꯥꯝ, ꯀꯔꯤ ꯇꯧꯖꯔꯛꯑꯣ ꯍꯥꯏꯕꯅꯣ? ꯏꯁꯦ ꯁꯨꯝꯁꯤꯁꯦ ꯄꯥꯏꯔꯒ ꯑꯥꯒꯤ ꯋꯥꯜꯁꯦ ꯑꯁꯤꯗꯩꯁꯦ ꯑꯁꯤ ꯀꯟꯊꯔꯛꯑꯣ꯫ ꯍꯨꯟꯕꯁꯨ ꯁꯨꯝꯁꯤꯗꯨ ꯄꯥꯏꯈꯠꯀꯦ ꯇꯧꯏ꯫ ꯂꯩꯔꯦꯜꯅ ꯎꯍꯟꯕ, ꯌꯥꯅꯤꯌꯦ, ꯑꯩ ꯁꯨꯝ ꯇꯧꯒꯦ, ꯍꯥꯀꯠꯆꯅꯕꯅꯤ꯫ ꯌꯥꯅꯤ ꯏꯕꯦꯝꯃ, ꯌꯥꯝꯅꯒ ꯂꯦꯝꯖꯕꯤꯒ ꯁꯥꯔꯛꯀꯅꯨ, ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯂꯩꯔꯦꯜ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯍꯨꯝꯗꯨꯅ ꯀꯥꯗ ꯂꯣꯏꯁꯤꯜꯂꯤꯉꯩ ꯂꯥꯏꯕꯤ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯀꯥ ꯂꯣꯏꯁꯤꯅꯤꯅ ꯆꯪꯈ꯭ꯔꯒ ꯑꯗ ꯐꯝꯗꯅ ꯂꯩꯔꯕ? ꯏꯆꯥ ꯍꯨꯟꯕꯁꯤꯁꯨ ꯁꯨꯝꯁꯤꯒ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯗꯤ? ꯍꯨꯟꯕꯁꯨ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒꯤ ꯃꯊꯛꯇ ꯈꯨꯗꯩ ꯑꯃꯅ ꯃꯉꯛꯇ ꯀꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯟꯅ ꯃꯊꯛꯇꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯨ ꯁꯤꯠꯊꯔꯤ꯫ ꯌꯥꯅꯤꯗ ꯏꯃꯥ꯫ ꯑꯕꯦꯅ ꯏꯃꯥ ꯇꯧꯖꯁꯅꯨ, ꯃꯌꯨꯝꯗ ꯇꯧꯒꯦ ꯐꯪꯄꯣꯠꯇꯦ꯫ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯗꯤꯕ꯫ ꯂꯩꯔꯦꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯟ, ꯍꯌꯦꯡꯁꯦ ꯅꯪ ꯑꯕꯦꯒ ꯆꯠꯂꯒ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡꯗ ꯂꯥꯏ ꯑꯃꯨꯛꯇ ꯈꯨꯔꯨꯝꯊꯣꯛꯑꯣꯆꯣ꯫ ꯅꯪ ꯅꯥꯗ ꯂꯩꯔꯤꯉꯩꯗꯒꯤꯁꯨ ꯈꯨꯔꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯙꯧꯁꯦ ꯈꯨꯔꯨꯝꯂꯝꯃꯒ ꯐꯖꯅ ꯆꯠꯂꯣ꯫ ꯂꯩꯔꯦꯜꯁꯨ ꯍꯣꯏ ꯏꯃꯥ꯫ ꯑꯕꯦ, ꯅꯪ ꯍꯌꯦꯡ ꯁꯪꯕ ꯅꯠꯇ꯭ꯔꯣ? ꯁꯪꯅꯤ ꯀꯩꯅꯣ꯫ ꯑꯕꯦ ꯍꯨꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯔ, ꯍꯌꯦꯡꯁꯦ ꯑꯁꯤꯟꯕ ꯂꯩꯕꯤꯗꯕ꯭ꯔꯥ? ꯍꯌꯦꯡ ꯑꯣꯐꯅꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯨꯁꯤꯔꯣ? ꯂꯩꯔꯦꯜꯅ
ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯄꯨꯕꯤꯈꯤꯁꯦ ꯏꯃꯥꯒ ꯏꯅꯝꯕꯦꯝꯒꯗꯤ ꯏꯅꯝꯕꯦꯝ ꯍꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗꯁꯨ ꯎꯁꯣꯞ ꯑꯃ ꯂꯩꯕꯅꯤ ꯄꯨꯡ ꯀꯌꯥ ꯁ꯭ꯋꯥꯏꯗꯅꯣ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯆꯠꯄ ꯌꯥꯅꯤꯗ ꯑꯣꯀꯦ ꯍꯨꯟꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯃꯅꯝꯕꯦꯝꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯦꯜ ꯍꯣꯏꯗ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯈꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯈꯣꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ 9:30 ꯇꯥꯔꯛꯄꯒꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯅꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯧꯅꯩ ꯑꯕꯦꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯅꯥꯎ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯄꯗ ꯌꯧꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦꯜ ꯍꯣꯏꯗ ꯊꯤꯜꯍꯜꯂꯛꯏ ꯊꯣꯏꯕꯤ ꯂꯩꯔꯦꯜ ꯑꯕꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯕꯦꯅ ꯍꯨꯟꯕꯗ ꯀꯣꯜ ꯇꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯨꯟꯕꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯩꯉꯥꯡꯒꯤ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡꯒꯤ ꯈꯨꯕꯝꯗ ꯂꯥꯛꯏ ꯌꯧꯔꯛꯂꯒ ꯒꯥꯔꯤ ꯃꯐꯝ ꯆꯥꯅ ꯈꯥꯝꯗꯨꯅ ꯃꯊꯪ ꯃꯊꯪ ꯀꯨꯝꯂꯛꯏ ꯍꯨꯟꯕꯅ ꯅꯣꯏ ꯆꯪꯉꯝꯃꯣ ꯑꯩ ꯑꯣꯐꯤꯁꯀꯤ ꯀꯣꯜ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯕꯦꯒ ꯂꯩꯔꯒꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯥꯈꯠꯀꯦ ꯇꯧꯔꯤ ꯍꯨꯟꯕꯁꯨ ꯀꯅꯥꯗꯅꯣ ꯐꯣꯟꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯐꯣꯟꯗꯨ ꯃꯥꯅ ꯁꯦꯠꯂꯛꯂꯤꯕ ꯀꯨꯔꯇꯥꯗꯨꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯒ ꯃꯥꯁꯨ ꯀꯥꯈꯠꯂꯤ ꯂꯩꯔꯦꯜꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯩ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯅꯥꯝꯃꯅ ꯊꯣꯏꯕꯤꯕꯨ ꯁꯝꯂꯒ ꯇꯞꯂꯞꯅ ꯂꯥꯛꯄꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯊꯛꯇꯒꯤ ꯂꯥꯞꯇꯛꯅ ꯌꯦꯡꯂꯛꯂꯤꯕ ꯆꯨꯝꯂꯦꯟꯅ ꯎꯔꯤ ꯔꯥꯍꯨꯜꯁꯨ ꯂꯦꯞꯂꯤ ꯆꯨꯝꯂꯦꯟ ꯂꯩꯔꯦꯜꯕꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯃꯄꯤꯔ ꯊꯥꯡꯅ ꯂꯩꯔꯦꯜ ꯍꯪꯒꯥꯝ ꯃꯄꯥꯜ ꯑꯋꯥꯎꯕ ꯃꯆꯨꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯜ ꯑꯉꯧꯕꯅ ꯃꯄꯥꯟ ꯀꯣꯠꯄꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯣꯞꯁ ꯑꯉꯧꯕ ꯃꯆꯨꯗ ꯍꯪꯒꯥꯝ ꯃꯄꯥꯜꯅ ꯃꯄꯥꯅ ꯃꯣꯏꯔꯥꯡ ꯐꯤꯖꯜ ꯀꯣꯠꯄ ꯐꯤ ꯄꯤꯛꯇꯛ ꯇꯧꯕ ꯕꯦꯛ ꯑꯃ ꯌꯥꯜꯂꯒ ꯑꯇꯦꯟꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯊꯛꯇ ꯇꯞꯅ ꯇꯞꯅ ꯀꯥꯔꯛꯏ ꯂꯩꯔꯦꯜꯅ ꯁꯨꯝ ꯂꯥꯛꯄꯗꯨ ꯌꯦꯡꯂꯒ ꯆꯨꯝꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯤ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯇ ꯎꯈꯤꯕꯗꯒꯤ ꯎꯖꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯇꯣꯟꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯅ ꯉꯁꯤ ꯂꯩꯔꯦꯜꯕꯨ ꯏꯁꯣꯔꯒꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯁꯤꯗ ꯎꯖꯕ ꯐꯪꯕꯗ ꯏꯁꯣꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯃꯣꯏꯗ ꯑꯄꯦꯟꯕꯁꯨ ꯐꯥꯎꯖꯔꯤ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯥꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯔꯥꯍꯨꯜꯅ ꯚꯥꯏ ꯆꯨꯝꯂꯦꯟꯒꯤ ꯂꯦꯡꯕꯥꯟꯗ ꯃꯈꯨꯠꯅ ꯊꯝꯂꯛꯏ ꯆꯨꯝꯂꯦꯟꯁꯨ ꯊꯝꯂꯛꯂꯤꯕ ꯔꯥꯍꯨꯜꯒꯤ ꯃꯈꯨꯠꯇꯨꯕꯨ ꯄꯥꯏꯁꯤꯜꯂꯛꯂꯒ ꯅꯨꯡꯁꯤꯅ ꯚꯥꯏ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯇꯣꯟꯒꯤ ꯁꯛꯇꯝꯁꯤꯕꯨ ꯀꯩꯅꯣ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯁꯥꯡꯂꯕ ꯆꯍꯤ 2 ꯍꯦꯟꯅ ꯎꯔꯛꯇ꯭ꯔꯕꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯈꯟꯗꯨꯅ ꯍꯤꯡꯂꯛꯄꯅꯤ ꯑꯩꯅ ꯈꯟꯖꯕ ꯑꯋꯥꯕꯗꯨꯃꯛꯇꯤ ꯏꯁꯣꯔꯅ ꯎꯕꯤꯔꯤ ꯑꯗꯨꯒ ꯎꯖꯅꯤꯡꯕꯤ ꯃꯥꯅ ꯏꯃꯪꯗ ꯂꯦꯞꯂꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯅ ꯃꯕꯨ ꯎꯔꯒ ꯍꯔꯥꯎꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯤ ꯁꯤ ꯍꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯑꯃꯨꯛ ꯐꯠ ꯇꯩꯊꯣꯛꯏ ꯆꯨꯝꯂꯦꯟ ꯂꯩꯔꯦꯜ ꯍꯣꯏꯁꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯊꯛ ꯌꯧꯁꯤꯜꯂꯛꯏ ꯅꯥꯀꯟꯗ ꯆꯨꯝꯂꯦꯟ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯌꯧꯕꯒ ꯃꯥ ꯈꯨꯗꯤ ꯈꯪꯊꯤ ꯊꯤ ꯑꯗꯨꯕꯨ ꯑꯕꯦꯅ ꯉꯥꯛꯄꯤ ꯀꯩꯗꯧꯔꯦ ꯂꯩꯔꯦꯜ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯍꯥꯏ ꯃꯈꯣꯏꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯃꯥꯅ ꯀꯠꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯂꯤꯕ ꯄꯣꯂꯥꯡꯗꯨꯗꯒꯤ ꯍꯩꯔꯥꯁꯤꯡꯗꯨ ꯐꯖꯅ ꯁꯦꯝꯂꯒ ꯀꯠꯇꯨꯅ ꯈꯨꯔꯨꯝꯈ꯭ꯔꯤ ꯂꯩꯔꯦꯜꯒꯤ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯅꯆꯥꯅ ꯏꯄꯥ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥꯒꯤ ꯃꯥꯡꯈ꯭ꯔꯗꯧꯕ ꯄꯨꯟꯁꯤꯕꯨ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯃꯨꯛ ꯍꯤꯡꯍꯟꯕꯤꯔꯤ ꯅꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯖꯗ꯭ꯔꯤ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯏꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯗꯨꯕꯨ ꯅꯁꯥꯅ ꯃꯇꯝ ꯄꯨꯡꯕꯗ ꯅꯤꯡꯖꯔꯤꯕ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯑꯣꯏꯕꯃꯛ ꯐꯪꯗ꯭ꯔꯕꯁꯨ ꯏꯃꯤꯠꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯎꯖꯕ ꯐꯪꯍꯟꯕꯤꯌꯨ ꯀꯨꯏꯔꯦ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯇꯥꯔꯛꯇꯕ ꯃꯥꯕꯨ ꯎꯖꯒꯦ ꯐꯪꯗꯕ ꯑꯃꯨꯛꯇꯪꯗꯤ ꯎꯖꯒꯦ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕꯁꯨ ꯅꯁꯥꯅ ꯅꯤꯖꯔꯨ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯗꯨꯅ ꯂꯩꯔꯦꯜꯅ ꯈꯨꯔꯨꯝꯃꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯕ ꯂꯣꯏꯕꯒ ꯈꯨꯕꯝꯗꯨꯗꯒꯤ ꯇꯞꯂꯞꯅ ꯃꯅꯤꯡ ꯍꯜꯂꯒ ꯑꯁꯥꯡꯕ ꯂꯝꯕꯤꯗꯨꯗ ꯊꯣꯛꯂꯛꯏ ꯂꯩꯔꯦꯜꯗꯨ ꯃꯥꯅ ꯃꯅꯤꯡ ꯍꯟꯕ ꯂꯣꯏꯔꯛꯄꯗ ꯀꯅꯥꯅꯣꯃꯗ ꯈꯪꯊꯦꯡ ꯊꯦꯡꯖꯤꯜꯂꯤ ꯂꯩꯔꯦꯜ ꯊꯦꯡꯖꯤꯜꯂꯤꯕ ꯃꯤꯗꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯦꯜꯅ ꯁꯣꯔꯤ ꯑꯩ
ꯏꯁꯣꯔꯗ ꯇꯨꯡ ꯑꯣꯟꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯅꯤꯡꯗ ꯍꯟꯖꯔꯛꯄꯗ ꯎꯖꯍꯧꯗ꯭ꯔꯦ. ꯁꯥꯎꯕ ꯌꯥꯗꯦꯀꯣ? ꯇꯞꯂꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯌꯦꯡꯈꯠꯂꯛꯄꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯂꯩꯔꯦꯜ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫